Yaifore ngasi haisak malefam palsa kumsing lising ohumga samri kunga humdoi akoigi punu thagi traungani panba yaifaraba sagonse nimit ki kuman yugi matamda kuman jining pipa ihangna asigumlaba aikoigi mitei poirei lamda masigi manunga sida lairiba akoigi Zumnak sagai haibadi lai sam hairiba zumnak si lai ahamada akoina lai ga samnai haidana lai sam haibadagi loan je thaidaraga solisemaga satret kunga mapandagi loan je thaidarakpadagi lai shram haiba zumnak si sumaina thonjangi bune haibadi wai kontokse asengmadadi lai ga samnai haidana lai sam haibane aduga loan je thaidarak padagi sei chani ge mawdra manga swagi boxi de loan thaidarak padagi lai shram mai je sarki bani ko masi aseng badi akoi gi shram hai banati lai shram hai banati lai ga samnai haidana lai sham hai bana anu soida akoi gi mitei puram da masi gi khawang akoi gi nongsup nongpok ta leiriba akoi gi khundariba lai sham haidana leiriba jumnak asi amasung malengi mapum khudimakta akoigi sarkriba laigriba khundagriba lai samhariba jumna asi kam kuirabage karma matamda akoigi karma ningthongna kamai tawdana tholambage haibagi sorokpa marik sumba wafam amanidang ai hajarke aikhoi mitei laipak kanglaipak ki lam khawang nungsup nongpok amasung malemgi mafam singda saiduna tariba laisam loan thaidarakpada laisram hairiba jumnak asi ngasidagi sahi lising aniga samri nimfuga mangagi matamda iningtho lanbi sana tholami siniko akoigi mitei poirlamda masida ningthawana panpiramba ngasidagi sahi lising aniga samri nimfuga manga Yesu Christ ka pok tringai akoigi sok haiba ing sok haiba je masi lai tringai matam masi sok hariba sok lising ani ga kunga manga mayam na ji khangnariba 2025 hariji masi pok tringai lai tringai masi gi paba ko pase lai tringai mamang sahi samri ga kungi mamang da haibati ngasidagi sahi lising ani ga samri ni pu manga gi mamang da mitei laipa kang laipa ki laisam haiba jumnak asi tholamme siniko Jesu Christ na pok dringi mamangda laisam haiba jumnak si tholama bani yam kuiraba ngasidagi na sai lisingani ga samri nimfuga mangagi wari ne Jesu Christ pok dringi sai samri ga kun gi mamangda mit akoi gi mitei gi laisam haiba jumnak asi tholamme kanana ining thau lanbi sana marning thawana palingi matamda tholamani aduna seida akona jumnak thon baji magi akoigi mathaugi matungina jumnak thori laiga samnai hadana laisam laigi tingi tabakta tawba jumnak ne akoi laisam mai bajumnak si laigi baramda da wari saba laigi hek oibo khudimok singji malema jida kwaidagi oina tawri baji laisam mai bajumnak sine aduna maramajina masi laiga da wari da sa laigi tabakta tawdan lei laigi baramda da ngangi laigi tabakta to laigi tabakta da oina haidana masi are masidi masigi jumnak si lai samai ba jumnak si pisan mane oin mane mathong maming thon mane ana seida agona masini agona mitei problem da masida leriba mitei kalai paki kalai sa singi manungda lai samai riba akogi yek sarai ase masidagi sei lising ani ga samri nimfuga mangagi sawaida ining thau lanbi sana thonbiram bane masiniko yaipore ana koigi mitei gi akoigi palsa kumsing samapan go humdraga nipan da akoigi mitei gi lai samai ba jumna ka se tholam mane ba huji akoigi mitei gi kumpa ba da oiriba sahi je lising ahumga samri kunga humdoi akoigi mitei leiba ki kumpa ba je huji sahi je lising ahumga samri kunga humdoi aruga mo sonda
ꯅꯣꯡꯁꯨꯛꯂꯣꯝꯒꯤ ꯆꯠꯅꯕꯤ ꯃꯌꯥꯡꯒꯤꯗꯅ ꯁꯣꯛ 2025 ꯁꯤꯅꯦꯕ ꯑꯗꯨꯅ ꯃꯂꯥꯏꯐꯝ ꯄꯥꯜꯆꯥ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯃꯂꯥꯏꯐꯝ ꯄꯥꯜꯆꯥ ꯀꯨꯝꯁꯤꯡ 1979ꯗ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 2995ꯒꯤ ꯁꯥꯋꯥꯏꯗ ꯃꯤꯇꯩꯒꯤ ꯌꯨꯝꯅꯥꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯝ ꯍꯥꯏꯕ ꯌꯨꯝꯅꯥꯛ ꯑꯁꯤ ꯊꯣꯜꯂꯝꯕꯅꯦꯕ ꯃꯁꯤꯅꯤ ꯌꯥꯏꯐꯔꯦ